Taranthoi Suba Manipur Assembly term Asigi Aroiba Mifam Oigadouriba Nongju Mifam Asida Manipur NRC update TOUNABA terrorism LAAKSINNABA law SEMNABA WAREP LOUGADABANI HAINA social worker SHANJOY AHANTHEM na FONGDORAKLI Mahusadagi Chatnaduna Laklaba August Horapada Manipur Assembly ge monsoon session haibadi Nongju Mifam Asi Athuba matamda Kobiu Kofam Suthui haiba wafam thamladuna Hariba Mifam Asina Taranthoi Suba Manipur Assembly Asigi Karigumba emergency amasung special session leitragadi Aroiba sitting soon oigani Hariba Mifam Asida state asigi tungda LAAKSINNABA mirogi khalaga maruiba leibaki issue singda achepa sing thaba yaba WAREP sing lofam thoi haina su thamlakli LAAKSINNABA tungna Chatharakliba census ki practice asina Manipurda amugna honana achoba charangnaba ama thorakpa yabagi akiba mi paibe lei CSO miyamna NRC update tauduna mito khandokpa loidi fawba Manipur census tawbiganu haibi akanba demand su leiri maramasina LAAKSINNABA Nongju Mifam na Manipurda NRC update tawbinaba masiga manaba mari leinaba Union government na gazette notification thokanbaga loinana NRC update tawri fawba Manipur census tawdaba haiba house na unanimous oiba warif lahoba tangai fadi natragadi NRC update tawdana namdana census tawshin kiba taragadi lamdamasigi maruina yellow furup singi political economic cultural amadi identity da achoba singnarakuna lamdamasigi yellow missing mangkiba yabagi akiba lei haiba wafam thamlakli Anishubada ngasi lamdamasida central amadi state lengaka tripartite shoe agreement taunariba koki arm group singna state asida maningtamna ka hena tamthiba mi hat mipun kaya tauduna hingchai tambagi lichachatuna narco terrorism gi activities kaya lisang sina maningtamna crime kaya tauriba singi mathakta community gi khenaba laitana akan bachirak pinaba Maharashtra amadi Gujarat state lo taukhibagumna Indian Constitution ki Article 246 ki makhada Schedule 7 da piriba state list ki entry 1 amasung 2 na piriba sakti ki makhada akhanaba law amadi court lingduna maralaiba singi mathakta thintaba tawduna trial chathaduna sibagi chairak amadi mapunsi chupa fadok piba na chingba akanba amasung athuba chairak piba ngamnanaba Manipur state ki anti-terrorism law semduna thabak paikhatpagi matam yoraba maramna FONGDORAKLI Nongju Mifam Asida Chanaba special law and special court lingnaba WAREP laubagi matam law yaure masi khakta natana lamdamasida narco terrorism amadi atopa crime singi mapumfana lakshin bangamgani hauzik matamgi natre tawgadaba tawfam thokpa thabak sing thabak to onthokpagi matamni BJP lengang asu yengduna leibagi mafam matam natre haiduna logis policy bu ek is policy onthok triba fawwa HAINA mahakna makha taragli mahaki ahum suba wafamda state asida ngamkhaigi wangmadagi kangron kaina changsilaktuna khunda leitana election kraba illegal immigrants singasi Immigration and Foreigners Act 2025 ki makhada state lengakna mapumfana thabak paikhanaba Nongju Mifam WAREP lobiu haina lengakta appeal toraduna union government nandasu Manipur yauna North East State singdagi mapumfana illegal immigrants sing mitop sing khandoknanaba hanjin directive sing piduna laklabani haina mahakna mari lenaba amadi Manipur miyangi puning chingsilakli Government of India gi extraordinary gazette notification ama thokpa amasung lamdamasidi mitop mian cha singbu khandok kinanabagi damakta NRC mapung phana update tawraba matungda census tawba haiba wafam se assembly na mayek sengna unanimously amatta oina WAREP lauba masim mathau tai hali Manipur da suspension of operation gi maikhum upaga masigi mingda masigi makhada laiba asida tawheidaba yamna highness oiba ngasigi 21st century sida chatnadaba miyoiba kunai gi marakta ikainingai oiba yamna kai henba crime mayam ama illegal immigrant singna ngamkhai wangmodagi changakpa mi singna kai henba thabak tawe mibu patamatu ka aga hatokpa madu mai magi family singda chali haibana singba sigumba yam tukatchaba yamni kainingai oiba masina maram warkanda aikhoigi Manipur sarkar mamangai da 1999 da Maharashtra da tawgibagu aduga 2015 da
Gujarat Control of Terrorism and Organized Crime Act 2015, Maharashtra Control of Organized Crime Act 1999. Asina chingba aikhoigi Indian Constitution ki Article 246 ki makhada Schedule 7 da piriba state list ki entry 1 amasung entry 2 da piriba lamdam amagi state amagi masagi law and order lamdam adu ngak chananabagi Article 246 ki makhada state subject oina public order amasung police state ki subject laibanina atop state sing da su tawgibanina Manipur da su hojik chathra iba organized crime mayam HAINA soiba killings, contract killings, narco terrorism. Hariba irrespective of community. Maitay oigera, Kuki oigera, Naga oigera. Terrorism ni thabak tawriba, miyada ki khang piriba, kayan ba thabak tawriba singa se. Masi mapung phana control tawa laksin ba yana na bagidamakta asigumba special and stringent oiba law ma sembagi matam yaure. Su haiba se. Makoy ground rules sing. Hojik ngaga chatpa ngamdre highway the extortion tawre nongmai parga koi chatle makhoi anouba members sing cadre sing recruit tawre habse koi pungpung khange 2005 sung aip ta tawna gi sudo madugi ground rules sing ado hojik totally breach tawre thugaire monitoring committee na su phajana yingsin bidre khulai sing mafam chana loka da thamaktre su sigi marumda lamdam masida HAINA humna maning tamna terrorism the activities ke amasa thare bi mek sengabanina su se abrogate tawna ba cancel tawna ba repeal tawna ba state assembly na warep lokham to I habasi maga ai thamjege aduga aroibada hauze khoi Manipur da pamtaba thoiba thogdo wathok mayam singa se because of karina no haragadi masi illegal immigrants sing cha chobu maram amani yai ai Ningthau matam dagi laiminaraba ningthongna laibagi ayaba pirumba adugumba purupsing aikoi nungsi chanana immigrant sing ado masak khangdokpa delete tawba amasung deport tawbase state sarkar da sinabasina maram orkanda aikoi bharat sarkar gi yathang ngaibagi mathok tade maram sina atuba matamda state government na amasung